Hello ma'am. Ma'am amukasu ay anisuba numit 2 days haitare ko. 2 days suba numit ay farm da kumjare ma'am. Ayukki kay keno taw loisalaga ko ma'am. Ay farm na ngahak kumge na ko tabak laibagi. Ado ma'am to si alu ne ma'am. Ko alu ngahan giduna ma'am sum akoigi hangam ngakta thaba haitare hangam ga mix oina thaba mafam ni sina alu ngakta thaba mafam ne ma'am to sisu ma'am akoigi ne ma'am ko si ma'am ko ayo bukto alu ngakta ne ma'am si thaise ado ma'am ma'am so dum hingon chauna leiba adagi mafam chauna leiba kangu adum lairagadi dum sumaina thabiraga organic oiba ma'am do chaminase ma'am yola so dum organic oiba ma'am ama yonse ma'am naha ma'am yu ngauraga yu thaaga nisa saraga leibodo matam manghanbodo manghalagumse ma'am hadi ma'am mapan mapan lomdagi pusalakpodo ko khoina sum cha laidoi sorok mapan dasu paisa su satpa adaga khoina laina tina su dum akhoi thabak sumandrasu laina tina dum loi lae do sange chawkhalaga ko ma'am adune ma'am to sine sija alu ngaktane bako ayobuk thabane pali ko adune ma'am sija anouba thabane ado si parengsina anouba thabane ma'am aduga asijina khaga chawkhalakpasina ahanba thabane ado ma'am asidasu sigi pali awangba adagi pali sigi pali je asidasu kubisu ma'am tharibako ado yamnadi thaba ngamde jagadi am leiraga ko ima se mathanda oibinina ne imasu ahan oisalabnina thaba ngamdreba makhwang naba makhu chikpa khopa tawbnina ko ma'am khoisu yumda amta laiteba ma'am aduna mana angamba tek kumaga thabaneba to adasu ma'am asigi mamangi je ma'am asisu adum kai thaba yage na khoina ko matam gi sum thaje na naunupa yaimana mana thabak sangba kanda tawuramba potne aduga imana thabanebako aduga to sisu ma'am to aisu adagi engine silisisu khoigisu ma'am mamangi video da su aina dum haiga dum tawba farm amadi tawba hawrni na si ani jidi ai kona tamna tawge paisa nungsa kitang problem na tai chadre aduna asongi jidi hataksi warsu wana tahawrage ma'am pubani khangde lakpani khangde ma'am tahawrage laidana tawbudi nate ma'am sum ko sum songjala laibisu nuaitre aduga si ani jidi khaga nga thadabane ma'am sise ko sisu nga thadabane aduga sijidi ma'am ipu amada akoina ipu amana sum paibane mana thadajabane sijimaga ko sisu akoigine asengmadi ado haita santokpa haita ko kaigumma ipu jisu wajarabane ba koigidamakta aduna ipuna sum paihanbane ma'am adudi ma'am video je swaida loisanjarage ai engine thawju marakta check tawjaruge ma'am bye bye ma'am mathang thengnarase ma'am